오늘 바라도 만에 그들 몸 누구가 연구했다 봐. 군지도 좀 임라 걸람 그거는. 뭐 NDRF 팀이 신문다 그거는 이렇게 하는데 뭐 이신 만들기 꿈나더라. 가이 그들 몸 어디 들라가. 이신 시에 간도 오늘 지미도 막 꼭히는 그래 이제. 이신 간도 시에 버스가 순간 전부터 옥시전도 합박하네 더리도 그러거나 담당 꿈 들어가 또 보내디 어디 호이 하이비아에 막 옥시젠 야우데 뭐 시대 거기나 거의 저기 나갔다 오시야 라이프 세빙 재킷 어시 딱 뭐야 템포러리 두ong다 퍼머넨트 오늘 사래 두목공 하고 뭐야이다 이제네때 통기 상가드리고 통니 시기 무tum 비오도 레고 통지 상가드리야 뭐지 아노고 통 이런 그놈 하요네 이런 그놈 somna kanjine 이런 그놈이야 somna kanjina mutum 비오네 이런 기사봐 ahum mamadi mawai accident si thokpaga dum geda 달려오라 asok khar diaw raso dum mawai ki rescue taw khe nan for khe du driver du ne driver oiba tupa do magi driver seat tu da lei ya nai truck manung da hojik su ising manung da lei driver si phangri ising manung da dum lei ri NDRF ki team jina rescue taw na bo na re oi kumba su ki ri moi se मी सोकपति याउद्रे ड्राइवर दुदी सिरमगदा माले आरे कुइरे मगoi एक्सीडेंट होके बस कुइरे सायो पुंग मपन ड्राइवर दुना कन्नंग महंगे होम हमदी कन्नगे हॉस्पिटल लई ड्राइवर सिना मयांग इम्फाल दगी मेदी पंकल ट्रेन से चिंखन नमसु होत नरमने अदु नमु बिट्रे मोय NDRF की मोय टीम सु सेल कन बसिदा दुम कुंबकी रगा लैरि यामना लेबल मोय तब Irol ising chel yam kan le unhun mo ni kum ki Makoi ni mari manung da ahum amadi rescue to re khar so kana hospital da lai gre aduga driver to di rescue to bungam gidre nan thok bungam gidre ising manung da driver ki situ da dumak lai ri hayo ising manung da adu rescue to na bho na bane rescue operation to wadap su ki nan lai re mo NDRF ki kang bu एटीगी इसिल नाव खरा सु लाखिबगी असोम नकंदा लाखु मिनंगो नगोय सु मतिंग तोबला को रामबाई टेंगोल की इसिल नाव खरा सु लेबाकी थोबु थीनबो खुदुं थीबा क्या ता सब क्या रे ये सब थोदां क्या यार इनकी कंगो से
ꯃꯥꯅꯤ ꯒꯥꯔꯤꯗ ꯇꯣꯡꯕ ꯑꯣꯏꯗꯣꯏꯅꯤ ꯃꯈꯣꯏ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯇꯥꯇꯥ ꯇ꯭ꯔꯛꯁꯤꯗ ꯎ ꯍꯥꯞꯄꯒ ꯑꯁꯣꯝ ꯃꯇꯨꯝ ꯐꯤꯕꯧꯔꯣꯝꯗꯒꯤ ꯂꯥꯟꯊꯣꯔꯛꯄꯅꯤ ꯏꯔꯣꯡ ꯈꯨꯅꯧꯔꯣꯝꯗ ꯑꯁꯣꯝ ꯁꯥꯏꯠꯁꯦ ꯃꯇꯨꯝ ꯐꯤꯕꯧꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯕꯥꯏꯂꯤ ꯕ꯭ꯔꯤꯖꯁꯤ ꯕꯥꯏꯂꯤ ꯕ꯭ꯔꯤꯖꯁꯤꯒꯤ ꯂꯣꯠꯁꯤ ꯆꯥꯟꯅꯗꯕ ꯑꯗꯨꯒꯨꯝꯅ ꯇꯦꯛꯊꯈꯤꯕꯅꯤ ꯃꯌꯥ ꯌꯧꯕ ꯀꯥꯟꯗ ꯃꯣꯏꯗꯤ ꯂꯥꯛꯇꯕꯅꯦ ꯈꯤꯇꯪ ꯍꯩꯁꯤꯡꯕ ꯀꯥꯡꯕꯨꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕ ꯈꯔ ꯑꯁꯦꯡꯕꯗꯣ ꯀ꯭ꯔꯦꯟꯅꯁꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯦ ꯑꯗꯨ ꯒꯥꯔꯤꯁꯤ ꯃꯅꯨꯡꯗ ꯁ꯭ꯇꯛ ꯇꯧꯈꯤꯕ ꯃꯥꯜꯂꯦ ꯄꯟꯈꯤꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅꯅꯦ ꯀ꯭ꯔꯦꯟꯁꯨ ꯂꯩ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯗꯨꯝ ꯀ꯭ꯔꯦꯟꯅꯁꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯔꯝꯃꯦ ꯑꯗꯨ ꯌꯥꯈꯤꯗ꯭ꯔꯦ ꯒꯥꯔꯤꯁꯤ ꯄꯟꯈꯤꯕ ꯖꯥꯠꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯣꯡ ꯑꯇꯦꯛꯄꯁꯤꯒ ꯄꯟꯁꯤꯟꯅꯈꯤꯕ ꯖꯥꯠꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯉꯁꯤꯒꯤ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗ ꯇꯥꯏ ꯄꯥꯎꯗꯤ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯈꯠꯂꯛꯏ ꯐꯤꯕꯝꯁꯦ ꯗ꯭ꯔꯥꯏꯚꯔꯗꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯇꯨꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯇꯨꯝ ꯐꯤꯕꯧꯒ ꯏꯔꯣꯡ ꯈꯨꯅꯧꯒ ꯑꯅꯤꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯃꯊꯛꯇ ꯁꯥꯕ ꯕꯥꯏꯂꯤ ꯕ꯭ꯔꯤꯖꯇꯨꯅꯤꯀꯣ ꯃꯁꯦ ꯃꯇꯨꯝ ꯐꯤꯕꯧꯔꯣꯝꯗꯒꯤ ꯊꯧꯔꯛꯄꯅꯤ ꯒꯥꯔꯤꯁꯦ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯂꯤꯁꯅ ꯍꯥꯏꯕ ꯆꯠꯇ꯭ꯔꯗꯤ ꯃꯣꯏꯅ ꯇꯧ ꯇꯥꯕ ꯑꯣ ꯑꯁꯤꯅꯤ ꯑꯩ ꯉꯁꯥꯏ ꯇꯧꯍꯟꯅꯤꯡꯉꯤꯁꯤ ꯑꯩ ꯉꯁꯥꯏ ꯇꯧꯍꯟꯅꯤꯡꯉꯤꯁꯤ ꯑꯁꯤꯅꯤ ꯄꯦꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯉꯥꯡꯁꯤꯡ ꯈꯣꯡꯗ ꯆꯣꯡꯉꯔꯤꯁꯨ ꯇꯥꯟꯅꯕꯤꯈ꯭ꯔꯦ ꯑꯁꯤ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯝꯇ ꯂꯩꯇꯦ ꯍꯣꯔꯦꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯏꯁꯤꯡꯁꯤ ꯀꯟꯅ ꯆꯦꯟꯕꯅꯤꯅ ꯏꯁꯤꯡ ꯆꯥꯎꯕꯅꯤꯅ